domestic violence ki kari ki nang si akoi wangoi da macha ani le ni pi akoi ki chei kudok te kari be mona ma singna ni ngai oi ba mong le siram le dana akoi social media su viral loi ba ngasi so pau chi de yaw re adaka police na akoi ki machin hangna ma pura bu semane mo lokhot khre dana lai bu wang ke akoi lai bu sing si ningol hai tare mo oi le bu sing si ma gi nung si da ba mayum lu thadu ma ga ma gi machin manau mapa mama loi na thadu kan da punsi si da ma ga hingmine ru de hai da lai ni sei da le ba manembo makubo khina ju magi machani mamoni magi macha gumna khalak ta gi mami su lakpa ada asom da su chakragan da sagi mauduna madi punsi gi ma du le midani ma na yumburu bi oi dure bi ni aduga magi makubo magi manembo tu magi mama pani khan base ngamak ta gi podam se hek thole ma se koi ana sunna aduna maduna koi gi ato pa state so basingda dauri gi kari gi toba hat pa khot pa toba me ama ada suma me amje adu magni habi go phonu te suma case so koi woni bo tholak pa ya ba si the pm de gi allegation toba me ama lady the pa mem de gi phongdok pa me am su lari maduna tongan thong ka na sinji koi suma siam thok pa theng dare adum mamou na adagi manem bok na koi gi manamou na manem bo otpa aduga manem bo na mo otpa me ama sida tv serial ba da puthok na ba kabi sas bi bahute ga na gyan ta na ba dogo me am su lei re duna suma gi su la kan si do khalon si he korok pa aduna akoi si yamna dum nungai ba mi si haina bodo khoi gi lachet nang tu loi bi ni kai na phajawa me am le sing su dum hekta dong ti bam dekta thok ta khoi gi awa ba nang de ngai leite mamit phajana pang ga chalam bodo accident em thok tu ne nungai ta ba mb ga ba mu su khoi mamit tang da le me am su ba dina punsi si dum akoi ne phagi ta bodo 100 years ki validity di le adu mrakta 50 the tatpa dum 70 accident ho kan de IT gai busiba 90 busiba ga haji ki generation se dikha tang do mali chari ba chinjak de ba myam environment myam si le kan climate change lai ba myam adagi myam matam du le ram ba seng ba wan chi ti oi de aduna sung ba gi he violence sai tare crime tholak bu je da mo sai pham si da senior journalist samuna kari opum thamini gi dam jet masu kanoni khoi handak ngarang tholiba thodok se yamna nuai taba thamo sonia oba adum thodok amane na ai hajaningi asumna kanoda ai khoi gi mauna ha bu akhoi na yamna takhi tawina to biba adigi ot nai biba adigi phu dana ha le haiba adigi karmo tamdana hatu oga thori yansulga ka gi akhoi phamung ka tumphun ka da yansulga thamaga masa mathun sijapani ka haibu gumba siumagi kano si thodok sing si akhoi yam toina tare akhoi adum unduna thengna duna su lakle hai tare masi akhoi societies da kano ki yamna karheni yamna phatba dumba makhalgi ahungba amani masi maki thawongsi sahi kaya ki mamang da habdi sengasi dakina decade ahum mari muki mamang sahi ni phu yang khagi mamang da kasu thodokna nei leiramde masi akhona Canada housekeeper said decade ani muki sang sahi kun moi ya no kun tham ki sang asai de haurasi hairasina 1970s ki early 80s ki early adai ki asing muki thodok se domestic akoi crime haigadra akoi imungda mau kanata mamau hatlaga kan to ba minus kan to ba adaki Canada stage da manem bok yoromba adaki kanaki mapuro be yoromba adaki makoi imung manungi machimnau akoi matsal or matsi bok de yauna toromba asumuki kano singsi crime ni thodok singse yamna toina thokjilakle ada masi kamdong na thopano habaki matang dati akoi society ki maramda nainaba akoi sociologist social scientist amasung akoi ki psychologist mayam na di thokna hena masigi hiram sida study to bani na mokoi ne hena kan to bani khudam changda mayam pir kati nuai ga bani nuai ga ni adu aigi wakhalda lemon amo oina aibo haijo hargati hojik akoi societies da akoi wakhalonda simagi kano se homati lakre akoi se matau tamba ki wakhala kano se puksil se ma kano se yamna pok lakre ahamada sumana akoi ki maitai khunai dadi ima ipa adaki itaima adaki sumana sima imu manungi ina hoba mari mata akoi mari masel se amana amuku ikai khunaba wangna khannaramba adaki se itaima bu imani haina hek akoi longjaba adaki ima bok
indomcha ine adagi indol adi ibok suma mayam si akoina yamna luna ikai khunana amsang kina chaklamba adum ki akoi mamai ki kano do puksel do hojik ngasi ki akoi ki mirol naha mayam si wakhalon da masidi leitrabra haina ai haijaninge masi kamai tong na lakpano haida akoi ki ngasi si kano de malem si apikpa global village ma oirak lena haidibni global village kamai tong na oirak lim no ngasagi hojikti internet leire adiki digital gi oipa ton ko mayam leire social media leire mobile phone leire mobile phone pai da kan abalik ka hita apik ngam hu mobile phone pai ra ka pahlaga sanahli dune ba so na sing mobile phone sta yaur ke pot me ari aroi gi thak me ba sirei da long na yaur hype tare adin masida nipum khodi paraji chumna loksima haiba loinama oite ada para sumna loksin mangamba miudi masing yamde aduga habda para kare hana nungai ba wakal mangon thrill piba mangon pressure piba adiki kare hani asumgi negative side on the piba pressure adugumba kana para tuna hena loksin basna hena yame aduna naha ya tanga sai mobile phone sigi social media deki loksin ba aduman yama negative ba yamna kana anti human over anti family over family values kana wang na sarma kai kana longsirma atuma family values ma sibo hanya litna degrade over underestimate of makalgi YouTube mobile phone kana WhatsApp Facebook Insta da karida sima bayam mo video clip me mo laknina madu mugi matok tam harga ikoi ki naha mayam se hojik se kar hani makhoi manner makhoi behavior da the influence to yam sound na pire ba aduna suma mayam se mark se dagi machine su man oi harga hoi society da pam da thok do wathok mayam ma tholai hai ba thok do wathok mayam da manuk da akoi crime si su amani crime du ki manuk tu da nga saki akoi domestic crime samai to na mayum di pan salure yam na ha oi na mayum pale nupa se na sahi kun manga sur pum tam na mayum pale adiki nupi su atum yam na ha oi matam dagi makoi atum laure sahi kun sugera crime pan sugera tara tare sugera tratu iman sahi tratu shooting da mayum pan su atum lady bani admai to na mayum pan laga khare le ga di sahi tara sur khanda di adum makoi se adum kar hani hana ki makoi ki lejaramba adum ki mari do kaisi oi de ho adun asida madugi makoi ki marital relationship to da ohong mala I aduna to khai pa tongan ba amuk medium do amuk thamai mayam duna asingba mayam factor mayam sina su maram oi harga matai manau ki mar ta leina ba mari da su ka thola panina masagi domestic akhi kano se violence masi lakna maram su amo ohelena ai hajanengi adu nga sagi hoji habiri biduni hoi kano sina akhi dowry system je dowry si manipur da akhi sapsana akhi mapan gi kano da mayang singi lam singda tawri ba adugumdi kaisu sap manandi leite hargasu mami ati adum phadana haurabani pai ba ina khunba adike thokpa sel thokpa miyo kampu jingdi ang pi thakta akhi mit thakpa makhai adum kan tawre haitare unnare haitare aduna lai ba mayam amadi atum gi poto taw ngamde adu orgasu influence the pire yum amada mau anubam la en khalasi ina yanas kar hani afaba lantum pai ba imung amaki ningol ni ma la pa matam da ma ngonda pu ulai ba pot mayam di u da yumlon kai ron ba akoi laikai ki mi mayam da ti loina u bani to loin khang bani to ada hai ba yumlon ma mayam laikai tu ki mar tu da le bising di ma kumna lantum pai ba imung da ki nat ka su kano da makhoi su adum pa ma tu le re aduna ma ki thokdok am thoksar kan da ma ki mo thor kan di ma su mama pa ta atiki mabung pa ta tak ba hore ai ngon da CPU atu P1 asigumna adiki amuk nupa ki yum de su adum ngai makhoi su adum apa ma do adum leina re ss ma ki da asma tore akoi bhai da di akoi maru ki da di akoi lekai ki ma ki da di si ulakhi adu ai ngon da di si time su ma ki kano si su mentality so la oi leite hainai leite ho su mine aduna hojiki wangoi ki thokdoksi ai samakti chap detail makti khangdrga su kamai to muno have to the ot neraga hapani ma phubi bani ma masar sekhum mayam lei mapam da su halami la ami aduga amuk imung manung ki miyo sin kaure harga makai ningthesana wari watai sanarga phajana hana guna leminana ba hana yanare harga pura sakhi bani aduga amuk
kena nasan pidu mang re haina haire ga mafum khar sathu ga tar le me si me hai ba si mat wathok se masi ta da yam thamo choni ya ne je ada mas akoi aduna sigu magi thogok si yamna toina thokselak pase masi da su aina haiserik sne akoi gi koi si domestic violence ki matang da akoi miyam da awareness pin na ba akoi nupi gi organization mayam am su leiko adagi kano da akoi gi si gi matang da akoi gi commission for women adu da mayam su leiri bani an si lady ba lebi ba organization mari lenam concern mayam sinane akoi gi awareness su left na thaba ma thok ta masih itu media itu coba role lama adum lagi hai tarik media itu adum koi media itu hojik itu adum ngai koi mayam aman su loai no lihat na adum tahun nadi pengak ni aduna nupi angang di mata kita setapa crime asum ba mayam si masih control tahun nana ba kap tahun nana ba koi adum kona tu pinate aduga even kena desu apa lagi law desu hai tarik law desu masih ba crime mayam si tinggal ba akan berserak ibu kota kerikera mayam masuk lagi tu nanti ba lain asyik mau asyik tahun ada awareness campaign kayak amat tahun singgi domestic crime siapa dah amsat na lain di mana adu nanti ngasih aku ini kang masih jauh tu tamka hai tadi adu kalau ini ngasih masih aku awareness nak wasna masih ada aku wakil dah aku memang kok sudah wakil sudah aku mindset dah hai tadi aku thinking dah aku sudah kariba asoi ba ama yaw rak paduna ai khoi de yamna phattaba influence ma adam sangaga leir paduna aina ta budar be thauksi aphabani phattabani khangtaba aduna de kano da masana sumna judge to banga maktana simuki se tahulak pagi maram amani ai hajningi ana masi kamdong na oirak pano haibado ai khoi kano de sima mari lena ba ai social thinker sing social scientist sing sociologist adu psychologist psychiatrist media aduga mayam sinane loina mak ekoi khantaminarga magi area da magi profession dagine makoi atum puthorpa ai babu oirasu ngang basa babu oirasu aduga karhani akoi gi organize tong nan ba tarpa function event mayamam oirasu simba situ khara mami tahan se mathok ta brain ai hajan nge che am chume hum da mo yam